ꯃꯌꯥꯝꯕꯨ ꯀꯪꯂꯩꯄꯥꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯇꯔꯥꯝꯅ ꯑꯃꯨꯛꯀ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯇꯧꯖꯒꯦ ꯏꯌꯥꯝꯕ ꯈꯥꯏꯌꯥꯝꯕꯝ ꯕꯤꯛꯇꯔ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯟꯖꯥꯡꯁꯦ ꯑꯣꯛꯁ ꯅꯠꯇꯦ ꯌꯦꯟꯅꯤ ꯌꯦꯟꯁꯦ ꯃꯍꯤ ꯌꯥꯎꯍꯟꯗꯕꯤ ꯀꯪꯅ ꯉꯧꯔꯒꯀꯣ ꯁꯤꯅ ꯃꯍꯤꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯃꯍꯤ ꯌꯥꯎꯍꯟꯗꯕꯤ ꯀꯪꯅ ꯉꯧꯔꯒ ꯑꯗꯨꯒ ꯌꯦꯔꯨꯝ ꯂꯩꯔꯦ ꯄꯥꯐꯣꯔ ꯂꯩꯔꯦ ꯌꯦꯟ ꯃꯐꯩ ꯌꯦꯟ ꯐꯩ ꯌꯦꯟ ꯃꯈꯣꯡ ꯃꯈꯣꯡꯁꯨ ꯌꯦꯟ ꯌꯦꯔꯨꯝꯁꯨ ꯃꯁꯥꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯍꯧꯖꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯗ꯭ꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯍꯧꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯜꯂꯒꯦ ꯃꯍꯤꯁꯦ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒꯦꯀꯣ ꯀꯩꯅꯣ ꯆꯤꯂꯤ ꯁꯣꯁ ꯈꯤꯇꯪ ꯍꯥꯞꯆꯤꯟꯒꯦ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯆꯤꯂꯤ ꯁꯣꯁ ꯈꯤꯇꯪ ꯍꯥꯏꯔꯛꯑꯣꯔꯥ ꯆꯥꯔꯣꯏ ꯃꯍꯤꯁꯦ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒꯦ ꯌꯥꯝꯃꯤ ꯏꯄꯥꯅ ꯑꯃꯨꯛ ꯉꯥꯡꯗꯅ ꯃꯍꯤꯁꯤꯗꯤ ꯒ꯭ꯔꯦꯚꯤꯗ ꯍꯧꯖꯤꯜꯂꯁꯤꯔꯕ ꯐꯖꯅ ꯇꯧꯁꯜꯂꯕꯅꯤ ꯍꯧꯖꯤꯜꯂꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯜꯂꯁꯤ ꯍꯧꯖꯤꯜꯂꯒꯦ ꯃꯌꯥꯝ ꯃꯐꯩꯖꯥꯅ ꯍꯦꯛꯇ ꯄꯥꯏꯔꯒꯦꯍꯦ ꯈꯨꯍꯥꯎꯁꯤꯗꯤ ꯃꯩ ꯆꯥꯔꯁꯤꯗꯤ ꯍꯥꯎꯋꯦꯍꯦ ꯃꯩꯁꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯏ ꯁꯤ ꯀꯩꯅꯣꯁꯦ ꯍꯥꯎꯋꯦꯍꯦ ꯅꯉꯣꯟꯗ ꯆꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯒ ꯃꯩꯁꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯐꯩꯁꯦ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯁꯦ ꯄꯥꯐꯣꯔꯁꯨ ꯆꯥꯁꯦ ꯄꯥꯐꯣꯔ ꯂꯥꯝꯃꯛꯑꯣ ꯁꯤꯗ ꯄꯥꯐꯣꯔ ꯍꯣꯏ ꯂꯥꯝꯃꯛꯀꯦ ꯀꯩꯗꯧꯔꯒꯦ ꯄꯥꯐꯣꯔ ꯆꯥꯁꯦ ꯄꯥꯐꯣꯔꯁꯦ ꯍꯦꯛꯇ ꯇꯣꯠꯁꯜꯂ ꯅꯝꯒꯥꯏꯔ ꯆꯥꯒꯦ ꯄꯥꯐꯣꯔꯁꯦ ꯍꯥꯎꯋꯦ ꯇꯦꯛꯄꯤꯁꯦ ꯆꯥꯕ ꯍꯩꯇꯦ ꯑꯗꯨꯒꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ
Ama puronda. Ah. Mukbang. Không để cầu nhỉ. Ở đâu vậy? Một cái tuổi. Nó bây giờ có rồi. Irumbam Suresh. Nang si video ji yengadi. Nongonda I challenge ama tawge. Ibani wok kg amamam chabi challenge tawne. Auda angambaduna lupa 500 lising amara thanaje. Nang nari leragadi nang nangona message tharo. Ibani challenge tawje. Phơi sao không thôi bữa cái tôi này cái Thôi ba. Nang yengadi nangna maga inau pa ji ga tawro. Aina Suresh nanga kwa. Ibani challenge tawje bamta. Mulai dari kan. mấy em video mà tăng sai lo xin giờ cái mà không chắc bây giờ cười nè mà thằng đồng thằng này mấy em Suresh, aina hagi ba challenge to. Accept tawro.